yotki furit Meetei pumnamak mathou tare furit makalsi karamba furit oigedage wahang sigi paukhum Meetei singna thidok minasi aduga wahang sina matau karamna chongthoraklibano haibasigi khongulsu ligadabani maramdi haujikna hena furit sigi mathou tarakpagi wani masigi tangai fadabadi chahi kayagi mamangdagi leraklabani maramdi yotki furit hairaga Meetei singna haujik security personnel singna sizinariba thabak amasung nangalgi saruk khadang bom machet amadi nongmai maru changdanabagi bulletproof jacket sinate sathok sasin tawbada sizinaba bulletproof ki achauba masagi makhal kayagi gari sing sunate lambigi khudongtiba thogdokta kok soktanaba sizinariba head gear sing sunate Meetei di Meetei oina masagi maramdamda thauna fana hingbagi achetpo wakhal chenba party amadagi amada koisong chonglaga politics ki maikhum uptuna mangak non tharaga makholga sitharaga tholakpa politics na sinpham oina hauruktaba khangtap taphi hongdoklaga songsilakpasingi sarau langda thudaba ngambagi pungning wakhalna yombadubu yotki furit litlabani haine lawgani furit makhalsi ngamlabadi charo morona duna laiminaragba furup kunthra mari kunthra mangagi miyoi pumnamaksu lisinbada amukka hena yelomising oibagi wahanthok songthorakani maram asina apikpa furuki miyoi singdasu litlanaba Meetei singdi hanana litaba sugya yadabani wafamsi hai haiduna Manipur gi yam kharba furup singi maraktagi Meetei khaktamak luk masa masa singna litpa litaba Meetei di soidana litaba yaraktre haibani maramdi Meetei na Manipur kauba apikpa lamdam asigidamak mayuk narakhiba saitheng yaman khre kumja lising amaga chanipan tara mapal dagi lising amaga chanipan kun taruk fawba awagi makhut chahi taret khuntak lure kumja lising amaga chanipan marfu tara mathoi gi April da Manipur gi ning tamba ngak nanaba numit taba leite haina khiba British ka lantheng na khre makhoi gi makha polba matung kumja lising amaga chamapan mari amasung lising amaga chamapan kunthra mapal da anirak Meetei nupi singna lan haurakre British na ning tamba piram laba matung leibak sigi saruk ama oidringai adungai kumja lising ani amada chahi lising ahum henbagi puari ga sago narakliba Manipur gi ngamkai kairamba yabagi mipaibadagi June 14 ki tamthirba thodok thokre pumnamaksi hangatna yenglubada Meetei di makhal amatagi akanba sapu singna humbada machi lenghanba ngamdana phaigak phaina lepagi phirep ama ohennaba yotki furit makhalsi litpagi tangai fadaba leire haibani Manipur the state asigidamakta thokiba thodok singda Meetei khaktana mairong yakhi haibadi langani atopa furup singsu saruk yakhi tawbatabu Meetei singna mangjal thana songthokki haibani maram asina furit makhalsi Meetei pumnamakna hana lilaga apikpa furup singsu lilhangadabani tamjana fam oihangadabani hausik khwaidagi ikon kolba thodok ama hairagadi mamang chahi lisingani kunhumdogi me ahumdagi hauraklaga hausik phawbada loisindriba tamthirba kangluk masilgi lal asi kana kanana karigidamak haurakpano masina mi kayam siankre yum kay amasung lanthum kayam yamna mang taan kharbage haibasi chenba yadana mangda taduna leirabani aduga lan asigi Waroisin puraknaba honagadaba singna makhut sing makrang londun leiri haibasisu aphongba saktam singni phibam sidi Meetei gi laibak Meetei na semjau haibanina Meetei di makhal amatagi chirol kharolna humduna puba ngamdaba utpat ke lengak lona sumjinba ngamhandaba masana masabu sakhang jabagi akanba yotki furit litpa mathou tare haibani